Matam khadagi mamangda China government Elon Musk ki mathakta mahaki Starlink gi leiriba satellite sing asina maram oiduna khudong sadaba kaya ama thogal haiduna complain tawkhibani masigi solution oina handak ikui kuringaida China gi anoba satellite ama launch tawkhre mayam pumna makpu anoba video update amada taramna uksiri kari leiribage haibadu puning minasi ihan hanbada Elon Musk ki matangda pallinge asida 2015 da launch tawkiba SpaceX ki Falcon 9 rocket asigi machet ama thagi surface da hit tawgadawri aduga masigi matam asi lagliba Mars date 4 da oigani haiduna scientist sing na panari mathangda artificial gi numit amasung tha saktaba matungda China na anoba satellite amaga amuk puthorakle hairiba satellite asigi special ability asina mahakna lakpa matamda mahaki orbit ta leiramba atopa satellite sing natragana atopa akai ata sing asi inthokpa ngami hairi mathangdana 2022 gi Winter Olympic Beijing China da pangthokadawri handak pangthokadawriba Winter Olympic asida yawba chatkadawriba US ki athlete sing asida US government na makoina hauji sizinariba phone adu pubagi mahutta sizinaba loiraga manghankiba yaba phone ahongba sing oina punabagi damakta phongdokre China hairiba country asidadi YouTube, Twitter, Facebook masina chingba social media site sing asi loinamak sizinaba yadabani adubu China government na lagliba athlete sing asigi damakta sizinhangani haiba wafam phongdokpani asumna lagliba athlete sing asigi damakta makoi kharatangi asumna sizinaba yahangani haiba wafam asida chingnabadagi US government na hairiba statement asi issue tawkibani mathangdana matam kharagi mamangda miyamna yamna toina phongdokna khiba topic Pegasus spyware 2017 da India government amasung Israel gagi marakta 2 billion word oiba missile amasung Pegasus ki oiba deal laiki haiduna New York Times na phongdorakli aroibada Google na India gi telecom company Airtel da $1 billion invest tawgadawri masigi manungda $700 million di Airtel company gi 1.28% stakehold tawnabagi oigadawri Google gi anoba kongthang asina India da leiriba consumer singi oina kari kanaba lakpage haibadu pun yengminasi ngasigi oinadi mata asida losinjarage anoba video update amada amukka hana thengnarasi